mayam ngasimuk channel asina pujari film asigi maming The Man from Art हाइरिबा फिल्म से साइंस फिक्शन ड्रामा दा युमफम ओइबा 2007 की जून की तांग 10 दा USA दा पुथोकिबा फिल्म नि फिल्म से डायरेक्शन पीखिबना रिचर्ड शेंकमैन रेटिंग सिंगना IMDb दा 10 की मनुंग दा 7.8 रोटन टोमेटोस ना 100% गूगल यूजर्स ना 90% लाइक पीखरे फिल्म से मरु ओइबा सक्तम लांगलिबा जॉन ओलमैन की सक्तम दा डेविड ली स्मिथ बायोलॉजी प्रोफेसर हैरी की सक्तम दा जॉन बेलिंग्सले एंथ्रोपोलॉजी प्रोफेसर डेन की सक्तम दा टोनी टोड प्रोफेसर आर्ट की सक्तम दा विलियम केट प्रोफेसर एडिट की सक्तम दा इलेन क्रॉफोर्ड प्रोफेसर सैंडी की सक्तम दा अनिका पेटरसन साइंस स्टूडेंट लिंडा मुर्फी की सक्तम दा एलेक्सी थॉर्प साइक्रेटिक डॉक्टर विल ग्रूबर की सक्तम दा रिचर्ड रिहेले फिल्म की समलप वारीना नुंगी जुकी मतमदगी होजिक फावबा हैबदी चाही लिसिंग 13 हिंदुन लेरंबा निपा मगी वारीनी निपा सिगी चाही लिसिंग 13 की पुंची खोंगचतसिदा करी करी थेंगनरखिबगे हाबदु मयाम पुन्ना येंगमिनरसे होजिक फिल्म सिगी आहान मसिन मक्तदा अखोइना उरे जॉन ओलमैन हरिबनि पासी मयुम थादोक्तुना चटनबगिदमक गारीदा मागी पोतचै मयाम हापचंदुना थौरांग तौदुना लैरी तांजासिदा खंगौदना मागी मरु मपांग खरा पार्टी मपांग थोकनबगिदमक पोतचै मयाम पुदुना लागली तसेंगबदि मखोइ मयामसि जॉन ओलमैनगा कॉलेज अमतदा प्रोफेसर ओइमिनरंबा मरुपसिंग ngaktani मखोइना जॉन ओलमैन सि नुमित 2 की ममांगदगी कॉलेजदगी रिजाइन तौदुना मयुम थादोक्तुना चटकिगदौरे हाबा पाउसि ताबदगी अरोइबा ओइना उननबगिदमक मयुमदा पार्टी मपांग थोकनबगिदमक पुन्ना लाक्लिबनि अदुबु करिगिनो खंगदे जॉन नदे मागी मरुपांगसिंगसिना ngasi मयुमदा लाक्पसिदा हरावबा फाउदे मसिद नुपी प्रोफेसर एडिट हारिबा नुपीसिना जॉन दा कोंदुना हंगली जॉन नंगना अखोइ म्यामदा करिसु हाइरमदना तुमिन्ना युम थादोक्तुना चटकदगी होटनरिबसि करिगिनो अखोइसे अमता नंगना नुंसिद्रबरा हाइदुना हंगली अदुबु जॉनना एडिटना हंगलिबा वाहंगसिगी पाखुम फजना पीद्रे उरै पारै तौदुना माना थोकपा वफमसि फागी ताथोगली होजिक मागी मरुपांग मयामसिनासु जॉन सि मागी चलमदाइ मिकुपसिदा पार्टी मचा अमा पांगथोकनबा नमदना थेमख्रे जॉन सु मागी खोंगचतसि तुमिन्ना चटकिबा पामलबसु मयामसे लाक्सलबनिना मतम खरदि चोंथदबा याद्रे मयामना हाइरिबसि याख्रे तालक्सिदा प्रोफेसर एडिटना जॉन अमा पोट मचै मयाम हापचलिबा मरक्सिदा याम अरिबा पेंटिंग अमा उबदगी मसादा ngakjaba ma phawri maramdi masigi painting si 18th century gi phawraba artist Van Gogh haribani padu gi painting ni hojik edit na painting si upai khatuna John da angli John masigi painting si bo asengbara original la John wa pham si thaidok tuna mukhumni masigi painting si engonda kana gumba mana gift oina pirakpani aduna aina su thajade painting si original oiramgani haiba soidana nakli oiramgani hairi adubu lagliba John gi maru pang professor sinjinadi John na hariba wa pham si thajabadi khare wali मरमदी पेंटिंग सी ओरिजिनल द ओरिजिनल माली पेंटिंग सी मतुंग दसु फ्रांस मरोंदा पेंटिंग सी आइगी मरुप जैक बोन गी दमक्तने हाइने इरमली मसिदा प्रोफेसर एडिट ना मुक जॉन दा जैक बोन हारिबा मियो सी मतंग दा हंगली मसिजु जॉन ना फागी ताथोक्तुना वाफम जि थाइदोक्तुना ड्राइंग सी मागी गाड़ी दा हापचनख्रे मसिदगी मयाम सी वाफम से या का हेना खंजलुबा तौदना पार्टी गी दमक जॉन गी मयुमदा पुलप चंगसलगले हुजिक मयाम जॉन गी इमुंग दी यौरो मतुंग जॉन दा क्वेश्चन अमखक अमत ओइना हंगनिंगली मदुदी जॉनना मफम सिबु अमदी मागी प्रोफेसर की थबक थादोक्तुना चटकदौरिबसि करी मरम लैबगिनो हाइबसिनी मसिगी वांगसि एंथ्रोपोलॉजिस्ट प्रोफेसर डेन हारिबनि पासिना जॉन दा हंगगली जॉन नंगना मफम सिदा लैबदा नुंगाइतबा करी करी थेंगनारे नंगना थेंगनारिबा प्रॉब्लम सिंगदु अखोइ म्यामदासु शेयर तौरगदी अखोइ म्यामनासु नंगिदमक मतेंग पांगबा ngangani हाइरी मसिदा जॉन अमु खुमगली आई मफम सिदा अमदी युम सिदा लैबदा आइंगोंदा नुंगाइतबा प्रॉब्लम अमता लैते तौबदबु आइदी पुंसीसी मफम अमदा खक्ता मतम सांगना सुम लैसनबदु पामदे अदुना चाही 10 खुदिंगी आइदी मफम अमदी युम होंगी होजिक प्रोफेसर डेनना ngakna dumak makha tana hangli hoy adubudi nangya pambani adubu nangi phireptu nangna ngasidagi chahi 10 gi mamangda tawrambadudi karisu kaide adubu hojik nang ahan oisalaklaba kansidadi sen phajana phangliba professor gi phamchibu thadoktuna yum inkolama di city chu thadoktuna chatpa haibesiti wakhan yaudaba mi mana tawgadaba thabagni nang hojik chahi chu yamlamlagani aduna munna kanthago hairi den gi wafam sita professor editna marak thatuna phagi oina haragli aigi mityenggadi John si nahagumna dumak uri aikoina chahi 10 mu pulakpasida मागी फिबम ngasi su hongdri aduna aina khanbadadi John si aikoi ga hek thengna kiba numitudagi ngasi phawbo nongmata chahi henkalamgadaba mande aduna phagi tawri tanja sida nakandagi professor Sandy hariba nupi sina John gi yum sigi kachillamadagi ariba matamgi lirung ten ama puthoragli masi uda mayam si angako phawre masida professor Den na lirung si upai duna yenglaga ngakna dumak John da hangagli nangdi sigi lirung sina
ꯀꯔꯤ ꯁꯥꯁꯤꯡ ꯍꯥꯠꯂꯤꯕ ꯖꯣꯟ ꯑꯃ ꯈꯨꯝꯂꯤ ꯑꯩꯅ ꯃꯁꯤꯒꯤ ꯂꯤꯔꯨꯡꯁꯤꯅ ꯊꯦꯡꯅꯕ ꯁꯥ ꯃꯌꯥꯝ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯇꯧꯕꯗꯕꯨ ꯁꯖꯤꯅꯗꯤ ꯅꯝꯃꯤ ꯍꯥꯏꯔꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯦꯟ ꯑꯃꯨꯛ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯁꯥꯗꯥꯟꯕꯁꯤ ꯅꯣꯡꯃꯩꯗ ꯁ꯭ꯀꯣꯞ ꯍꯥꯞꯄꯒ ꯆꯠꯄ ꯐꯥꯎ ꯁꯥ ꯐꯥꯕ ꯉꯝꯅꯗ꯭ꯔꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯅꯪꯅ ꯃꯁꯤꯒꯤ ꯂꯤꯔꯨꯡꯁꯤꯅ ꯃꯇꯝꯁꯤꯗ ꯁꯥ ꯐꯥꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯗꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯆꯠꯄꯒꯤ ꯃꯍꯨꯠ ꯂꯤꯔꯨꯡ ꯄꯥꯏꯗꯨꯅ ꯁꯥꯗꯥꯟꯕ ꯆꯠꯄꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯗꯨꯒ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯅꯦꯆꯔꯒꯤ ꯑꯣꯏꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯋꯥꯔꯤꯁꯤꯡꯁꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯒ ꯃꯥꯒꯤ ꯁ꯭ꯇꯨꯗꯦꯟ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯒ ꯄꯥꯔꯇꯤꯁꯨ ꯌꯥꯎꯕ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠꯅ ꯖꯣꯟꯒꯤ ꯌꯨꯝꯁꯦ ꯍꯦꯛ ꯌꯧꯕꯒ ꯖꯣꯟꯗ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯃꯔꯝꯗ ꯏꯕ ꯃꯁꯥꯅ ꯏꯖꯕ ꯒꯨꯗ ꯕꯥꯏ ꯍꯥꯏꯅ ꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯤ ꯖꯣꯟꯁꯨ ꯂꯥꯏꯔꯤꯛꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠꯁꯨ ꯃꯐꯝꯁꯦ ꯍꯦꯛ ꯌꯧꯕꯒ ꯖꯣꯟꯗ ꯍꯪꯂꯤ ꯖꯣꯟ ꯅꯪ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯃꯗꯤ ꯃꯐꯝꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯖꯣꯟꯁꯨ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝ ꯊꯩꯗꯨꯅ ꯈꯨꯝꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ ꯑꯁꯨꯝꯅ ꯃꯐꯝ ꯍꯣꯡꯗꯨꯅ ꯂꯩꯕꯁꯤꯅ ꯑꯩꯒꯤꯗꯤ ꯄꯥꯝꯖꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯁꯤ ꯉꯛꯅꯗꯨꯃꯛ ꯃꯉꯣꯟꯗ ꯄꯨꯂꯞ ꯌꯦꯡꯁꯤꯜꯂꯛꯂꯤ ꯃꯁꯤꯕꯨ ꯅꯥꯊꯩꯅꯕꯒꯤꯗꯃꯛ ꯖꯣꯟꯅ ꯄꯥꯔꯇꯤꯁꯤꯒꯤꯗꯃꯛ ꯌꯥꯝ ꯑꯔꯤꯕ ꯃꯇꯝꯒꯤ ꯍꯨꯏꯁꯀꯤ ꯐꯨꯜ ꯕꯣꯇꯜ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤ ꯍꯔꯥꯎꯅꯔꯦ ꯃꯔꯝꯗꯤ ꯉꯁꯤ ꯖꯣꯟꯅ ꯄꯨꯊꯣꯔꯛꯏꯕ ꯕ꯭ꯔꯥꯟꯁꯤ ꯍꯧꯖꯤꯛꯇꯤ ꯁꯥꯗ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅꯔꯤꯉꯩ ꯃꯨꯠꯈ꯭ꯔꯕ ꯕ꯭ꯔꯥꯟꯅꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯤ ꯖꯣꯟꯒꯤ ꯃꯔꯝꯗ ꯅꯩꯅꯔꯝꯕ ꯋꯥꯐꯝꯁꯤꯡꯗꯨ ꯂꯣꯏ ꯀꯥꯎꯊꯣꯛꯅꯗꯨꯅ ꯌꯨꯁꯤ ꯊꯛꯃꯤꯟꯅꯗꯨꯅ ꯄꯥꯔꯇꯤꯁꯤ ꯏꯟꯖꯣꯏ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯄ꯭ꯔꯣꯐꯦꯁꯔ ꯗꯦꯟꯅ ꯇꯦꯕꯜ ꯑꯃꯗ ꯑꯉꯧꯕ ꯅꯨꯡ ꯑꯃ ꯂꯩꯕꯁꯤ ꯎꯕꯗꯒꯤ ꯆꯪꯁꯟꯗꯨꯅ ꯄꯥꯏꯈꯠꯂꯒ ꯃꯨꯟꯅ ꯌꯦꯡꯕꯗ ꯅꯨꯡꯁꯤ ꯑꯔꯤꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯅꯨꯡꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯒꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯊꯪ ꯄꯥꯏꯅꯗꯨꯅ ꯌꯦꯡꯂꯒ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠꯅ ꯅꯨꯡꯁꯤꯕꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯅꯨꯡꯁꯤꯗꯤ ꯗꯥꯏꯔꯦꯛ ꯑꯁꯦꯡꯕꯅꯤ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯅꯨꯡꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯦꯟ ꯑꯃꯨꯛ ꯖꯣꯟꯗ ꯍꯪꯂꯤ ꯃꯁꯤꯕꯨ ꯅꯪꯅ ꯀꯥꯏꯗꯒꯤ ꯐꯪꯂꯤꯕꯅꯣ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯗꯨ ꯑꯩꯅ ꯗꯨꯀꯥꯟ ꯑꯃꯗ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯦꯡꯅꯕꯅꯤ ꯑꯗꯨꯒ ꯃꯃꯜ ꯇꯥꯡꯅꯁꯨ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯖꯣꯟꯅ ꯃꯌꯥꯝꯁꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯤꯕꯁꯤꯗ ꯃꯌꯥꯝꯁꯤꯁꯨ ꯖꯣꯟꯗ ꯋꯥꯍꯪ ꯍꯪꯕꯁꯤ ꯂꯦꯞꯈ꯭ꯔꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯄꯥꯔꯇꯤꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯄꯨꯟꯅ ꯑꯗꯨꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯆꯥꯃꯤꯟꯅꯔꯤ ꯊꯛꯃꯤꯟꯅꯔꯤ ꯃꯁꯤꯗ ꯖꯣꯟꯅ ꯃꯌꯥꯝꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯃꯛꯄ ꯋꯥꯐꯝ ꯑꯃ ꯍꯥꯏꯗꯣꯛꯄ ꯄꯥꯝꯂꯛꯂꯤ ꯋꯥꯐꯝꯁꯤ ꯃꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯕꯤ ꯂꯣꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯌꯥꯝꯁꯤꯅꯁꯨ ꯆꯥꯔꯤ ꯊꯛꯂꯤꯕꯁꯤ ꯂꯦꯞꯅꯗꯨꯅ ꯖꯣꯟꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯋꯥꯔꯤꯁꯤ ꯇꯥꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯣꯟꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝꯁꯤꯗ ꯍꯪꯂꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯇꯝꯗꯒꯤ ꯍꯤꯡꯉꯛꯄ ꯃꯤꯑꯣꯏ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯗꯨꯗ ꯅꯈꯣꯏ ꯀꯔꯤ ꯈꯟꯒꯅꯤ ꯍꯥꯏꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯖꯣꯟꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤꯗꯃꯛ ꯃꯥꯒꯤ ꯃꯔꯨꯞ ꯄ꯭ꯔꯣꯐꯦꯁꯔ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯃꯣꯠ ꯄꯨꯊꯣꯛꯅꯗꯨꯅ ꯋꯥ ꯇꯥꯟꯅꯔꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝꯁꯨ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯗꯦꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯔꯤ ꯖꯣꯟ ꯅꯪꯒꯤ ꯋꯥꯐꯝꯗꯨ ꯁꯥꯏꯟꯁ ꯐꯤꯛꯁꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯏꯒꯦ ꯈꯜꯂꯒꯗꯤ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯤ ꯗꯦꯟꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯀ꯭ꯔꯣ ꯃꯦꯛꯅꯦꯟ ꯑꯃ ꯍꯥꯏꯕꯗꯤ ꯅꯨꯡꯒꯤ ꯖꯨꯛꯇꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯦꯠꯅꯕꯗꯤ ꯑꯣꯏꯔꯣꯏ ꯍꯣꯏ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯒꯤ ꯋꯥꯡ ꯆꯥꯎꯕꯕꯨꯗꯤ ꯍꯦꯟꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯄꯨꯡꯇꯣꯡ ꯇꯣꯉꯥꯟꯕꯗꯨꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯏꯗꯤꯠ ꯑꯃꯨꯛ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯁꯨ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯇꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯩꯔꯝꯂꯒꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯃꯌꯥꯝꯁꯤ ꯇꯣꯄꯤꯛꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯃꯣꯠ ꯄꯨꯊꯣꯛꯅꯗꯨꯅ ꯅꯩꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯗꯦꯟꯅ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯇꯝꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯆꯍꯤ 14,000ꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯒꯗꯤ ꯃꯥꯅ ꯑꯩꯈꯣꯏꯗꯒꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯡꯕ ꯍꯦꯜꯂꯒꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯑꯩꯈꯣꯏꯗꯧꯅ ꯑꯗꯨꯃꯛ ꯏꯆꯝ ꯆꯝꯅ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯃꯥꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯐꯦꯃꯤꯂꯤꯒ ꯂꯩꯔꯝꯒꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯕꯨꯙꯤ ꯑꯃꯗꯤ ꯒ꯭ꯌꯥꯟꯗꯤ ꯆꯍꯤ 13,000 ꯍꯤꯡꯉꯛꯄ ꯃꯔꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯃꯊꯟꯇ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯖꯔꯤ ꯃꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯇꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯁꯤ ꯃꯥꯒꯤ ꯕꯨꯙꯤꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯕꯥꯏꯑꯣꯂꯣꯖꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯍꯦꯔꯤꯅ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤ ꯁꯦꯜꯁ ꯃꯌꯥꯝꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥꯔꯛꯄꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤ ꯅꯤꯌꯣꯝꯒꯤ ꯑꯣꯏꯅꯗꯤ ꯆꯍꯤ 130 ꯍꯤꯡꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯨ ꯊꯛꯆꯤꯜꯂꯤ ꯀꯣꯜ ꯗ꯭ꯔꯤꯡꯛꯁ ꯊꯛꯆꯜꯂꯤ ꯖꯪꯛ ꯐꯨꯗ ꯆꯥꯁꯜꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯗ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯁꯜꯂꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯗꯗꯤ ꯁ꯭ꯂꯣ ꯄꯣꯏꯖꯟ ꯑꯃꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤ ꯇꯞꯅ ꯁꯤꯊꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯁꯤꯃꯁꯨ ꯑꯁꯦꯡꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯛꯆꯥꯡꯗꯨ ꯄꯔꯐꯦꯛ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯕ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯁꯦꯜꯁꯤꯡꯗꯨ ꯔꯤꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯂꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨ ꯆꯍꯤ ꯂꯤꯁꯤꯡ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯕꯣꯗꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯤꯕ ꯄꯦꯟꯀ꯭ꯔꯤꯌꯥꯁ ꯑꯁꯤ ꯃꯥꯒꯤ ꯁꯦꯜꯁ ꯄꯨꯡ 24 ꯈꯨꯗꯤꯡꯒꯤ ꯍꯣꯡꯗꯣꯛꯂꯤꯕꯅꯤ
ꯑꯗꯨꯒ ꯆꯈꯥꯎꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯁꯤꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯄꯥꯁꯤꯡꯁꯤ ꯃꯊꯪ ꯇꯧꯔꯛꯄꯅ ꯆꯍꯤ 7 ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯜꯁꯤ ꯑꯅꯧꯕ ꯑꯣꯏꯅ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯁꯤꯒꯤ ꯐꯪꯁꯟꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯆꯥꯁꯤꯜꯂꯤꯕ ꯍꯨ ꯆꯦꯜꯂꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯤꯅꯅꯤ ꯍꯦꯔꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤ ꯐꯖꯅ ꯌꯦꯡꯗꯨꯅ ꯕꯣꯗꯤꯒ ꯆꯥꯅꯕ ꯑꯐꯕ ꯉꯥꯛꯇ ꯆꯥꯔꯕ ꯕꯣꯗꯤꯁꯤꯡꯁꯤ ꯄꯔꯐꯦꯛ ꯑꯣꯏꯅ ꯗꯤꯇꯣꯛꯁ ꯇꯧꯕ ꯉꯝꯂꯕ ꯑꯗꯨꯒ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯦꯜꯁꯤꯡꯁꯤ ꯑꯅꯧꯕ ꯑꯣꯏꯅ ꯆꯍꯤ 7 ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯗꯨ ꯁꯤꯟꯗꯣꯛꯄ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤ ꯆꯍꯤ ꯂꯤꯁꯤꯡ ꯍꯤꯡꯕ ꯌꯥꯔꯤꯕꯅꯤ ꯕꯥꯏꯑꯣꯂꯣꯖꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯍꯦꯔꯤꯒꯤ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯁꯤ ꯊꯋꯥꯏ ꯆꯪꯅ ꯉꯛꯅꯗꯨꯃꯛ ꯇꯥꯔꯤ ꯍꯦꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯣꯏꯊꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯋꯥꯈꯜꯂꯣꯟꯁꯦ ꯍꯥꯟꯅ ꯍꯣꯡꯇꯣꯛꯀꯗꯕꯅꯤ ꯉꯁꯤ ꯁꯣꯁꯥꯏꯇꯤꯗ ꯈꯟꯅꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟꯅ ꯈꯟꯕ ꯇꯝꯒꯗꯕꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥꯏꯅꯉꯩ ꯃꯇꯝꯗ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯚꯨꯠ ꯄ꯭ꯔꯦꯠꯇ ꯊꯥꯖꯅꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯁꯥꯏꯟꯁꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯂꯤꯕꯁꯤꯅꯤ ꯑꯃꯨꯛꯁꯨ ꯌꯦꯡꯁꯤ ꯃꯇꯝ ꯑꯃ ꯃꯌꯥꯝꯅ ꯈꯟꯅꯔꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯏꯄꯥꯛ ꯄꯥꯛꯄ ꯂꯝꯄꯥꯛꯀꯨꯝꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯕꯅꯤ ꯃꯗꯨꯕꯨ ꯀꯂꯝꯕꯁꯅ ꯆꯨꯝꯕꯔꯥ ꯆꯨꯝꯗꯕꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ मधुबु अहानबदि मयामना माबु मयामदगी तोंगानबा अंगावबने हायना खनखि अदुबु कलम्बसना अखोगी पृथ्वीसी इपाक पाकपा नत्ते मतुम ताबने हाबसी माना इहानाना खंगबा मी ओइखि हुजिक प्रोफेसर हेरीना कलम्बस की वारी लीरिंगै चैरकसिदा जॉन ऑलमैन मरक थत्तुना हायरगदि वाफमदो अचुम्बनी अइसु कलम्बस की खोंचत्तुदा यावखि अदुना अइनासु थाजै अइनासु खंखरे पृथ्वीसी इपाक पाकपा नत्ते मतुम ताबनी अदुबो अइना मसी खंग्रिङैददि पृथ्वीसी इपाक पाकले हायबनिना चटलिबो खोंचत्तुदा पृथ्वीसी अरोइबा सरुक यौदुना हेंतोक्तुना ताकिगदरा हायदुना पाखतखि हुजिक जॉन ऑलमैन की वाफमसिदा लैरिबा मयामसि पुंगक ngaktuna मङोना मुनमुना येंगकलि जॉन मखाताना मसासि नुंगी जुकी मतमदगी ngasi फावबा हिंगदुना हायबदि चही 13 हिंगदुना लाए हाबसि प्रूफ ओइना ताकनबा वाफम कयाम पोंगदोली अदुबु मयामसिदि ngakpadagi वा मचेत अमता ngangnadabि जॉन दा मुनमुना येंगनादुन लैरे ngahak leirba matung एंथ्रोपोलॉजिस्ट प्रोफेसर डेनना जॉन दा हंगली जॉन नंगसि ngasi अखोय लाक्तिङै ममांगदा युगा हाना थक्चलुरबरा मथों मरम खंगदबा वा याम ngange हायरि जॉन ऑलमैन मका तारी ngasi aigi yumsida tongan tongan ba subject ki professor mayam pulle aduna ngasi gi numisi nangkhai khoina khangdriba anauba gyan ama tanchanbagi chap charaba tanjani ngasi mayam gi mangda lepli baisi nungi juki matamdagi hingakpa mi duni haina khallo masida mayam gi kari kari mot lai haiduna जॉन हौजिक नुंगी जुकी मतमदुगी लैंग्वेज खोंबगी खोंजेल सि थादोरगले मसिदा मयाम सिजु खंगप्रेक खंगली मसिगी मतुंग मयाम सि मुक जॉन गी वाफम सि फागी ताथोक्तुना पुन्ना मुक नोमिनरी तंजासिदा प्रोफेसर सैंडी यारिबा नुपीसी मयाम गी चाना थक्नबा सेमलुबदगी थोलगले तसेंगबदि माना जॉन सि थमोइनुंगदा नुक्सिजै पामजै मानसो मयाम सि पुन्ना नोमिनदो लेरमसिदा करी करी हाइनरिबनो हाइना हंगली मयाम सिना सैंडीदा हाइरी नंगसु जॉन सि थाइनगी नुंगी जुकी मीनि हाइना थाजबरा हाइना हंगली वाफम सिदा सैंडीना मुक नोक्तुना फागी ओइना हाइरी अइनादि जॉन सि चही अनि मखागी अंगांगदौना अदुमक उइ हाइना फागी तौरी हौजिकि मयाम सि जॉन गी वारी सि इंटरेस्ट लेबे हेंकलगले मखा ताबा लिरकनबसु डिमांड तौरी मसिदगी जॉन मखा ताना मयाम सिदा हाइरी अइना चही 10 खुदिंगी युम अमदि मफम होंगनिबसि मरमदि अइगी हक्चांग से अहल ओइछलक्ते नहा ओइना अदुमक लै हाबसि मयामना खंगनरक्तनबगी दमक्तनी हौजिकि प्रोफेसर मयाम सि जॉन गी वारी से फागी मालमदगी सुम सीरियस ओइछलकपजिदा मखा ताना हंगली तसेंगना नंग नसानाबु क्रोमैग्नेन हाबदि नुंगी जुकी मीनि हाबसि थाजरबरा हाइना हंगली जॉन मु मखा तारी अइना आर्कियोलॉजिकल डाटा मैपसिंग अमदि एंथ्रोपोलॉजिस्ट रिसर्च तगी अइगी चही सि हिंसाब तौदुन येंगबदा अइसि चही लिसिंग कयागी ममांगदा पोखिबने हाबसि खंगबा ngamle अइना पोकपदगिना चही 53 फावबदि नॉर्मल ओइना अइगी बॉडी सि चही चहीगी ओइना अहोंगबा लाखि अदुबु चही 35 हेक सुखिबदगी अइगी बॉडी द होंगमबदु हाबदि अहल ओइसलंबदु लेपख्रे मतमदुदा सुरुंगदुदा लेमिनरंबा अइगी लेंगासिंगदि नोमा नोमगी अहन ओइसनखिदुना ताइबंगपान थादोखिबा ngakतनी अदुबु अइदि चही 35 दा लेपतुना अदुमक लैख्रे मधुदा मयामना अइगी फिबमसि होंगदबसि उबदा अइना जादू नुंदु तौदुना मयामदगी पुंसिनी दुना नहा ओइदुना अदुमक लैरिबनि लाना खनबिखि मधुदगी अइबु मयामना सुरुंगदुदगी तांथोरक्खिबनि अदुगी मतुंगसु मखोइना अइबु तानरक्पा लेपखिदे मरमदे अइबु हातोकनबगिदमक हुजिक जॉनगी वाफमसि तारिबा प्रोफेसर सिंगसिना मु हांगली अदुरबदि नंगना अंगांग ओरिङैगी थौदोकसिंदु निंगसिंगब्रा निंगसिंगलगदि वारी लिरु हाइरी जॉन अमु खुमली अइना ngasi अइगी पुंसिदा थेंगनारकिबा थौदोक खुदिमक्ति निंगसिंगबा ngamde मरमदे अइगी मेमोरी सिसु नॉर्मल मी अमगुमबनि होय अइना मतमदुदा याम हक्चना लौखिबा मरोइबा थौदोकसिंगबुदि खरा खरा निंगसिंगबा ngammi मदुदी मतमदुदा मखोइना अइबु सुरुंगदुदगी तांथोरखरबा मतुंग मयामना तानरक्पा लेपते मरमदे अइगी चही सि सुंगहेन हेनकत्ते अइनादि कयारखना मखोइगी मनाक्ता पुन्ना लेमिननबा चंगजनबु होनकी अदुबु मखोइनादि अइबु हानबु ओइना तानरकी मदुदगी अइ मतम मतमगी ओइना मखल मखलगी ट्राइब ओंदुना
ꯄꯨꯟꯁꯤꯁꯤ ꯂꯦꯜꯂꯛꯈꯤ ꯃꯗꯨꯗꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯒꯤ ꯆꯍꯤꯁꯤ ꯍꯦꯟꯀꯠꯇꯦ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯈꯨꯗꯛꯇ ꯃꯐꯝꯗꯨꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯍꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩ ꯁꯦꯃꯤꯅꯣꯃꯦꯗꯤꯛ ꯃꯇꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯊꯦꯡꯅꯔꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯇ꯭ꯔꯦ ꯃꯄꯥꯟꯗ ꯑꯄꯤꯛꯄ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯃꯗꯨꯗ ꯅꯦꯆꯔꯒꯤ ꯑꯍꯣꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯐꯝꯗ ꯍꯣꯡꯗꯣꯛꯅꯔꯛꯂꯦ ꯇꯥꯟꯖꯥꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯍꯦꯔꯤꯅ ꯖꯣꯟꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯒꯤ ꯀꯣꯏꯁꯟ ꯑꯃꯃꯨꯛ ꯍꯪꯉꯛꯂꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯖꯣꯟꯅ ꯍꯥꯏꯔꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯌꯥꯝ ꯏꯪꯉꯤ ꯃꯇꯝꯗꯨ ꯑꯥꯏꯁ ꯑꯦꯖ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯎꯟꯅ ꯀꯨꯞꯁꯜꯂꯕ ꯆꯤꯡꯖꯥꯎ ꯀꯌా ꯑꯃ ꯎꯈꯤ ꯊꯝꯖꯜꯂꯕ ꯏꯄꯥꯛ ꯀꯌా ꯑꯃꯁꯨ ꯎꯈꯤ ꯂꯩꯆꯤꯟꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯥꯕ ꯃꯔꯝꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯂꯩꯃꯥꯏ ꯌꯧꯔꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯁꯥꯒꯠꯂꯛꯄꯅ ꯂꯩꯔꯝꯂꯤꯕ ꯎꯟ ꯃꯌꯥꯝꯁꯨ ꯁꯧꯗꯣꯛꯄ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯏꯁꯤꯡꯅ ꯇꯣꯉꯥꯟ ꯀꯪꯐꯥꯅ ꯇꯣꯉꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯝꯗꯨꯗ ꯁꯧꯗꯣꯔꯛꯈꯤꯕ ꯎꯟ ꯃꯌꯥꯝꯗꯨꯒꯤ ꯃꯍꯤꯅ ꯉꯁꯤꯒꯤ ꯁꯃꯨꯗ꯭ꯔꯁꯦ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠꯅ ꯑꯃꯨꯛ ꯖꯣꯟꯗ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗꯤ ꯂꯥꯏꯔꯤꯛꯇꯁꯨ ꯂꯣꯏꯅ ꯌꯥꯎꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯠꯇ ꯄꯟꯗ꯭ꯔꯤ ꯍꯥꯏꯔꯤ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯍꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯂꯥꯏꯔꯤꯛꯇꯁꯨ ꯂꯣꯏꯅ ꯌꯥꯎꯏ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯕꯨ ꯑꯩꯁꯨ パꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯁꯤꯡꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯅꯤ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯆꯍꯤ 13,000 ꯍꯤꯡꯉꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯏꯟꯁ ꯁ꯭ꯇꯨꯗꯦꯟꯠ ꯂꯤꯟꯗꯥꯅ ꯑꯃꯨꯛ ꯖꯣꯟꯗ ꯍꯪꯉꯛꯂꯤ ꯃꯇꯝꯗꯨꯗ ꯁꯔꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯣꯡꯃꯇ ꯏꯊꯟꯇ ꯍꯪꯕꯤꯈꯤꯕ꯭ꯔꯥ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯩꯃꯥꯏꯗ ꯍꯤꯞꯇꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯑꯉꯛꯄꯗꯤ ꯐꯥꯎꯖꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯈꯟꯅꯈꯤ ꯅꯣꯡꯊꯛꯇ ꯑꯆꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯈꯟꯈꯤ ꯃꯔꯛꯇꯁꯨ ꯑꯩꯁꯤ ꯏꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯔꯝꯗꯤ ꯑꯩꯁꯤ ꯏꯊꯟꯇ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯩꯉꯣꯟꯗ ꯁꯥꯞ ꯑꯃ ꯂꯩꯕꯅ ꯁꯤꯕ ꯅꯥꯏꯗ꯭ꯔꯤꯕꯅꯤ ꯈꯟꯈꯤ ꯑꯃꯨꯛꯁꯨ ꯈꯟꯈꯤ ꯑꯩꯅ ꯆꯍꯤ ꯍꯦꯟꯀꯠꯇꯕꯤꯗ ꯅꯍꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤ ꯕꯣꯔꯒꯨꯝꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯈꯤ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯩꯕꯨ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯈꯟꯈꯤ ꯃꯔꯛꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯏꯗꯤꯠꯅ ꯖꯣꯟꯗ ꯍꯪꯉꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯈꯤꯕ ꯄꯦꯟꯇꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯚꯦꯟ ꯒꯣꯐꯅ ꯌꯦꯛꯑꯝꯕ꯭ꯔꯥ ꯄꯦꯟꯇꯤꯡꯗꯨ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯅ ꯍꯪꯂꯤ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯗꯨꯒꯤ ꯄꯦꯟꯇꯤꯡꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯃꯗꯨ ꯚꯦꯟ ꯒꯣꯐꯅ ꯑꯩꯒꯤꯗꯃꯛꯇ ꯌꯦꯛꯄꯤꯔꯝꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯃꯤꯡꯁꯤ ꯖꯦꯛ ꯕꯣꯟ ꯍꯥꯏꯅ ꯈꯪꯅꯩ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯅ ꯑꯣꯛ ꯐꯥꯔꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯄꯤꯛ ꯐꯥꯔꯝꯗꯨ ꯁꯦꯡꯇꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯃ ꯚꯦꯟ ꯒꯣꯐ ꯂꯥꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯕꯛ ꯇꯧꯕꯗꯨ ꯎꯕꯗ ꯚꯦꯟ ꯒꯣꯐꯅ ꯑꯩꯕꯨ ꯌꯥꯝ ꯊꯥꯒꯠꯄꯤꯈꯤ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯈꯤ ꯅꯨꯃꯤꯠꯇꯨꯗ ꯄꯦꯟꯇꯤꯡꯗꯨꯁꯨ ꯑꯩꯒꯤꯗꯃꯛꯇ ꯃꯥꯅ ꯌꯦꯛꯄꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯃꯨꯛ ꯁꯥꯏꯟꯁ ꯁ꯭ꯇꯨꯗꯦꯟꯠ ꯂꯤꯟꯗꯥꯅ ꯑꯃꯨꯛ ꯍꯪꯂꯤ ꯁꯔꯅ ꯂꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯤꯕꯅꯤꯅ ꯁꯔꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯣꯛꯈꯤꯕ ꯃꯐꯝꯗꯨ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯃꯐꯝꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯂꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯤꯕꯁꯤꯗꯤ ꯃꯇꯝꯗꯨꯒꯤ ꯊꯧꯗꯣꯛꯀ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯛ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯐꯝꯗꯨꯕꯨ ꯎꯔꯒ ꯅꯤꯡꯁꯤꯡꯕ ꯉꯝꯕꯅꯤ ꯍꯥꯏꯕꯗꯤ ꯆꯍꯤ 13,000ꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤ ꯎꯃꯪ ꯋꯥꯃꯪ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜ ꯉꯥꯛꯇꯅꯤ ꯑꯗꯨꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯃꯪ ꯀꯌా ꯑꯃ ꯀꯣꯛꯊꯣꯛꯇꯨꯅ ꯕꯤꯜꯗꯤꯡ ꯀꯌꯥꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯁꯤꯇꯤ ꯀꯌꯥ ꯁꯥꯖꯟꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯄꯣꯛꯈꯤꯕ ꯃꯐꯝꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯈꯟꯇꯣꯛꯐꯝ ꯈꯪꯂꯔꯣꯏ ꯖꯣꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ 13,000 ꯍꯤꯡꯉꯛꯄꯁꯤꯗ ꯅꯨꯄꯤ ꯀꯌꯥꯔꯛ ꯍꯟꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯗꯤ ꯐꯪꯈꯤꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯆꯍꯤ ꯍꯦꯟꯀꯠꯇꯕ ꯅꯍꯥ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯟꯗ ꯉꯥꯛꯇꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠꯅ ꯑꯃꯨꯛ ꯍꯪꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯃꯦꯔꯤꯀꯥꯁꯤꯗꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯃꯁꯤꯗ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤ ꯃꯊꯪ ꯄꯨꯟꯁꯟꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗ ꯂꯝꯗꯨꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯡꯗꯨꯅꯁꯨ ꯃꯤꯁꯤꯡꯒꯤ ꯔꯦꯀꯣꯔꯗ ꯑꯃ ꯂꯧꯈꯠꯄꯒꯤ ꯊꯧꯔꯥꯡ ꯑꯃꯁꯨ ꯄꯥꯏꯈꯠꯂꯛꯈ꯭ꯔꯦ ꯃꯗꯨꯗ ꯑꯩ 1862ꯗ ꯕꯦꯜꯖꯤꯌꯝꯗ ꯅꯀꯂꯤ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯄꯥꯏꯔꯨꯕꯒꯤꯗꯃꯛ ꯆꯍꯤ ꯑꯃ ꯖꯦꯜꯗ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ 1890ꯗ ꯐ꯭ꯔꯥꯟꯁ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯃꯇꯝꯗꯨꯗ ꯑꯃꯦꯔꯤꯀꯥꯁꯤꯗ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯈꯤꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯃꯌꯥꯝꯁꯤ ꯖꯣꯟꯒꯤ ꯋꯥꯔꯤꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯖꯣꯟꯗ ꯍꯪꯉꯨꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯔꯛꯄꯁꯤꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯅꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠ ꯑꯃꯨꯛ ꯍꯪꯂꯤ ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯤꯗꯨꯅ ꯇꯥꯛꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯅꯈꯣꯏꯗꯗꯤ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯤ ꯇꯥꯛꯊꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯄꯥꯝꯕꯗꯒꯤ ꯍꯥꯏꯗꯣꯛꯄꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠ ꯍꯧꯒꯠꯈꯤꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤꯅ ꯖꯣꯟꯁꯤ ꯉꯥꯎꯔꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯀꯥꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯁꯥꯏꯀ꯭ꯔꯤꯇꯤꯛ ꯗꯣꯛꯇꯔ ꯋꯤꯜ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯀꯧꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯃꯌꯥꯝ ꯄꯣꯊꯥꯅꯔꯤꯉꯩ ꯖꯣꯟꯒ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯟꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯖꯣꯟꯅ ꯆꯠꯄꯗ ꯄꯨꯈꯤꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯇ꯭ꯔꯛꯁꯤꯗ ꯍꯥꯞꯃꯤꯟꯅꯔꯤ ꯇꯁꯦꯡꯕꯗꯤ ꯁꯦꯟꯗꯤꯅ ꯖꯣꯟꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯄꯥꯝꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯏꯀꯥꯏ ꯋꯥꯡꯃ ꯂꯥꯟꯅ ꯖꯣꯟꯗ ꯍꯥꯏꯔꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯖꯣꯟ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯍꯣꯏ
ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯁꯤ ꯈꯪꯂꯐꯥꯎ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ꯫ ꯁꯦꯟꯗꯤꯅꯁꯨ ꯉꯝꯒꯅꯤ, ꯑꯩ ꯅꯪꯕꯨ ꯊꯥꯖꯩ ꯍꯥꯏꯈ꯭ꯔꯦ꯫ ꯖꯣꯟ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯅꯪ ꯃꯨꯟꯅ ꯈꯜꯂꯒ ꯌꯦꯡꯉꯨ ꯁꯦꯟꯗꯤ, ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ, ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯁꯨ ꯂꯩꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯏꯆꯥ ꯑꯃꯗꯤ ꯅꯪꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯍꯤ ꯌꯥꯝꯁꯜꯂꯛꯇꯨꯅ ꯑꯍꯟ ꯑꯣꯏꯁꯜꯂꯛꯂꯕꯁꯨ ꯑꯩꯗꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯅꯈꯣꯏꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯕ ꯌꯥꯔꯣꯏ꯫ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯍꯤ 10ꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯗꯨꯗ ꯅꯪ ꯀꯔꯤ ꯈꯟꯒꯅꯤ ꯍꯥꯏꯅ ꯍꯪꯂꯤ꯫ ꯋꯥꯐꯝꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯟꯗꯤ ꯋꯥ ꯃꯈꯥ ꯇꯥꯗꯨꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯟꯒ ꯁꯦꯟꯗꯤꯒꯁꯤ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯂꯦ꯫ ꯃꯌꯥꯝꯁꯤꯗꯤ ꯍꯧꯖꯤꯛ ꯖꯣꯟꯗ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯍꯪꯖꯟꯗꯨꯅ ꯖꯣꯟꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕꯗꯨ ꯍꯥꯏꯍꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤ꯫ ꯃꯈꯣꯏꯅ ꯖꯣꯟꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠꯅ ꯖꯣꯟꯗ ꯍꯪꯂꯤ, ꯅꯪ ꯉꯁꯤꯗꯒꯤ ꯆꯍꯤ 14,000ꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏꯅ ꯉꯥꯡꯅꯔꯝꯕ ꯂꯣꯟꯗꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ꯫ ꯖꯣꯟꯁꯨ ꯅꯣꯛꯇꯨꯅ ꯃꯇꯝꯗꯨꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤ, ꯃꯗꯨꯗꯤ ꯂꯩꯁꯥꯕꯤ ꯎꯔꯀꯥꯟꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯗꯤꯗ ꯑꯣꯟꯁꯜꯂꯛꯇꯨꯅ ꯖꯣꯟꯅ ꯍꯨꯏꯁꯦꯜ ꯑꯍꯧꯕ ꯑꯃ ꯈꯣꯡꯖꯤꯜꯂꯛꯂꯤ꯫ ꯁꯥꯏꯟꯁ ꯁ꯭ꯇꯨꯗꯦꯟꯠ ꯂꯤꯟꯗꯥꯅ ꯑꯃꯨꯛ ꯍꯪꯂꯤ, ꯁꯔꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯉꯛꯄꯁꯤꯗ ꯁꯨꯔꯨꯡꯒꯨꯝꯕꯗ ꯆꯪꯁꯟꯗꯨꯅ ꯂꯥꯏꯒꯨꯝꯕ ꯍꯛꯇꯨꯅ ꯌꯦꯛꯈꯤꯕ ꯂꯩꯕ꯭ꯔꯥ? ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯒꯠꯄꯗꯒꯤ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯣꯌꯤꯡ ꯃꯌꯥꯝ ꯑꯃ ꯐꯪꯅꯔꯤ ꯍꯥꯏꯔꯤ꯫ ꯖꯣꯟ ꯑꯃꯨꯛ ꯂꯤꯟꯗꯥꯗ ꯍꯪꯖꯜꯂꯛꯂꯤ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯦꯁꯤꯛ ꯀꯧꯕ ꯃꯐꯝ ꯑꯃꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯌꯦꯛꯂꯝꯕ ꯂꯥꯏ ꯑꯗꯨ ꯎꯔꯕꯔꯥ? ꯂꯤꯟꯗꯥꯅꯁꯨ ꯎꯔꯦ ꯍꯥꯏꯔꯤ꯫ ꯖꯣꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯃꯗꯨꯕꯨ ꯌꯦꯛꯂꯝꯂꯤꯕ ꯃꯤ ꯑꯗꯨ ꯃꯇꯝ ꯑꯃ ꯑꯩꯅ ꯌꯥꯎꯔꯝꯕ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯂꯤꯗꯔꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯖꯤꯔꯣꯗ ꯀꯧꯏ꯫ ꯃꯍꯥꯛ ꯌꯥꯝ ꯃꯇꯤꯛ ꯆꯥꯕ ꯂꯤꯗꯔꯅꯤ꯫ ꯃꯥꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯆꯥꯈ꯭ꯔꯕ ꯁꯥ ꯀꯌꯥ ꯖꯤꯕ ꯀꯌꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯑꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯡꯃ ꯁꯥ ꯇꯥꯟꯅꯕꯗ ꯅꯨꯡ ꯃꯔꯛꯇ ꯑꯣꯟꯊꯕꯗꯒꯤ ꯃꯌꯥ ꯂꯣꯏꯅ ꯇꯦꯛꯈꯤ꯫ ꯑꯗꯨꯅ ꯃꯥ ꯁꯥ ꯆꯥꯕ ꯌꯥꯗꯅ ꯂꯩꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯁꯦꯕꯥꯔꯤ ꯑꯃꯅ ꯁꯥ ꯃꯆꯦꯠꯁꯤꯡꯗꯨ ꯁꯥꯏꯕꯤꯗꯨꯅ ꯃꯉꯣꯟꯗ ꯃꯇꯝ ꯈꯔ ꯏꯟꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯛꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯄꯗꯒꯤ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯀꯟꯕ ꯉꯝꯗꯅ ꯃꯐꯝꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯁꯤ ꯖꯣꯟꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯊꯪ ꯃꯊꯪ ꯄꯥꯎꯈꯨꯝ ꯄꯤꯔꯤ꯫ ꯖꯣꯟꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯃꯇꯝ ꯁꯨꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯒꯤ ꯖꯨꯒꯀꯤ ꯃꯇꯝꯗꯨ ꯂꯣꯏꯈꯤꯗꯨꯅ ꯕ꯭ꯔꯣꯟꯖ ꯑꯦꯖ ꯍꯥꯏꯕꯗꯤ ꯁꯦꯟꯖꯦꯡ ꯖꯨꯒꯀꯤ ꯃꯇꯝꯗ ꯌꯧꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯤꯑꯣꯏꯕꯁꯨ ꯈꯔ ꯁꯤꯡꯀꯠꯂꯛꯄ ꯑꯣꯏꯕꯅ ꯑꯩꯁꯤ ꯃꯈꯣꯏꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯖꯒꯥ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯁꯟꯕ ꯍꯥꯏꯕꯁꯤ ꯌꯥꯔꯛꯇꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯍꯣꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯅꯨꯃꯤꯠ ꯊꯣꯛꯂꯛꯂꯤꯕ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯁꯤꯗ ꯄꯥꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯤꯟ, ꯀꯣꯄꯔꯅꯆꯤꯡꯕ ꯑꯅꯧ ꯑꯅꯧꯕ ꯃꯦꯇꯜ ꯀꯌꯥꯁꯨ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯒ ꯂꯣꯏꯅꯅ ꯃꯇꯝꯗꯨꯒꯤ ꯃꯤꯌꯥꯝꯗꯨꯅ ꯁꯪꯁꯥꯔꯁꯤꯕꯨ ꯁꯦꯝꯂꯤꯕꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯑꯃꯗꯤ ꯊꯤꯕ ꯍꯧꯅꯔꯛꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯅꯁꯨ ꯑꯅꯧ ꯑꯅꯧꯕ ꯂꯥꯏꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯆꯍꯤ 2000 ꯁꯨꯃꯦꯔꯤꯌꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯗ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯦꯕꯤꯂꯣꯟꯗ ꯑꯃꯨꯛ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯚꯥꯔꯠ ꯌꯧꯔꯦ꯫ ꯃꯗꯨꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯇꯝꯗꯨ ꯒꯧꯇꯝ ꯕꯨꯙꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯒꯧꯇꯝ ꯕꯨꯙꯒ ꯎꯅꯕꯗ ꯃꯥꯅ ꯑꯩꯁꯤ ꯌꯥꯝ ꯁꯤꯡꯕ ꯕꯨꯙꯤ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯩꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯄꯥꯝꯖꯕꯗꯒꯤ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯦ꯫ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯇꯥꯟꯁꯜꯂꯝꯕ ꯒ꯭ꯌꯥꯟꯁꯤꯡꯗꯨ ꯑꯩꯅꯁꯨ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯂꯧꯖꯍꯧꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯒꯧꯇꯝ ꯕꯨꯙꯅ ꯑꯩꯁꯤ ꯇꯣꯉꯥꯟꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ, ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯄ꯭ꯔꯣꯐꯦꯁꯔ ꯃꯌꯥꯝꯁꯤ ꯉꯁꯥꯏꯒꯤ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯔꯝꯂꯕꯁꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯐꯥꯎꯅꯔꯛꯂꯤ꯫ ꯃꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠꯇꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯖꯣꯟꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯗ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯕꯒ ꯌꯥꯝ ꯐꯤꯡꯅ ꯍꯪꯖꯜꯂꯛꯂꯤ, ꯀꯔꯤꯒꯨꯝꯕ ꯖꯣꯟ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯖꯣꯟꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯛꯂꯤ, ꯅꯪꯅ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯂꯨꯔꯕꯁꯨ ꯀꯅꯥꯝꯇꯅ ꯊꯥꯖꯒꯗꯕ ꯂꯩꯇꯦ꯫ ꯅꯈꯣꯏꯅꯁꯨ ꯑꯩꯅ ꯉꯁꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯪꯂꯕꯁꯨ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯁꯨꯝ ꯀꯥꯎꯊꯣꯛꯈꯤꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠꯅꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯨꯞ ꯖꯣꯟꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯉꯥꯎꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯉꯁꯥꯏ ꯃꯥꯅ ꯐꯣꯟꯗ ꯀꯧꯈꯤꯕ ꯁꯥꯏꯀ꯭ꯔꯤꯇꯤꯛ ꯗꯣꯛꯇꯔ ꯋꯤꯜ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯂꯥꯛꯂꯦ꯫ ꯃꯥꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯜꯂꯛꯇꯨꯅ ꯖꯣꯟꯒ ꯎꯅꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯋꯤꯜꯅꯁꯨ ꯖꯣꯟꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯕꯗꯒꯤ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯁꯤ ꯖꯣꯟꯅ ꯑꯄꯪꯕ ꯁꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯔ ꯈꯔ ꯑꯃꯅꯗꯤ ꯖꯣꯟꯒꯤ ꯋꯥꯔꯤꯁꯤ ꯊꯥꯖꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯖꯣꯟꯗ ꯋꯥꯔꯤꯁꯤ ꯃꯈꯥ ꯇꯥꯅꯕ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯥꯏꯀ꯭ꯔꯤꯇꯤꯛ ꯗꯣꯛꯇꯔ ꯋꯤꯜꯅ ꯃꯔꯛ ꯊꯠꯂꯛꯇꯨꯅ ꯖꯣꯟꯗ ꯍꯪꯉꯛꯂꯤ, ꯁꯦꯡꯅ ꯑꯗꯣꯝꯁꯤ ꯆꯍꯤ 13,000 ꯍꯤꯡꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯔꯕꯅꯤꯅ ꯁꯥꯡꯂꯕ ꯃꯇꯝꯁꯤꯗ ꯑꯗꯣꯝꯗ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯅꯪꯈꯤꯗꯕꯔꯥ? ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯃꯠꯇ ꯆꯦꯟꯈꯤꯗꯕꯔꯥ? ꯃꯁꯤꯗ ꯖꯣꯟꯅ ꯍꯥꯏꯔꯛꯂꯤ, ꯉꯁꯤꯗꯒꯤ ꯆꯍꯤ 300ꯒꯤ ꯃꯃꯥꯡ ꯑꯩ ꯅꯦꯃꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯦꯂꯣ ꯐꯤꯚꯔ, ꯃलेꯔꯤꯌꯥ ꯑꯃꯗꯤ ꯆꯤꯀꯟ ꯄꯣꯛꯁꯁꯨ ꯅꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯗꯥꯛꯁꯤꯡꯁꯤ ꯃꯊꯟꯇ ꯀꯣꯛꯆꯕ ꯃꯔꯝꯅ ꯆꯤꯀꯟ ꯄꯣꯛꯁ ꯇꯧꯈꯤꯕꯒꯤ ꯗꯥꯛꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯥꯏꯑꯣꯂꯣꯖꯤꯁ ꯄ꯭ꯔꯣꯐꯦꯁꯔ
ꯍꯦꯔꯤꯁꯨ ꯆꯪꯉꯛꯅꯕ ꯐꯥꯎꯗꯨꯅ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯂꯦꯕꯇ ꯂꯥꯛꯎ ꯅꯪꯒꯤ ꯕꯣꯗꯤꯗꯨ ꯇꯦꯁ ꯑꯃꯨꯛꯇ ꯇꯧꯁꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯖꯣꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯦꯁꯇꯨ ꯇꯧꯔꯨꯔꯕꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯒꯅꯤ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯇꯦꯁ ꯀꯌꯥ ꯇꯧꯅꯕꯒꯤꯗꯃꯛ ꯐꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯤ ꯋꯥꯔꯤꯁꯤ ꯇꯣꯄꯤꯛ ꯍꯣꯡꯗꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯖꯣꯟꯅ ꯍꯥꯏꯔꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯒ꯭ꯔꯤ 10 ꯂꯧꯈ꯭ꯔꯦ ꯗꯤꯒ꯭री 10 ꯃꯅꯨꯡꯗ ꯕꯥꯏꯑꯣꯂꯣꯖꯤस्टꯀꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝꯁꯤ ꯖꯣꯟꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯄꯤꯔꯤ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯃꯥꯟꯕ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯨꯕꯗꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯁꯥꯏꯀ꯭ꯔꯤꯇꯤꯛ ꯗꯣꯛꯇꯔ ꯋꯤꯜꯁꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯄꯗꯒꯤ ꯅꯣꯡꯃꯩ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯝꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯣꯝꯁꯤ ꯆꯍꯤ 13 ꯍꯤꯡꯉꯛꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯧꯗꯣꯛ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯁꯤꯕ ꯅꯥꯏꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯣꯃꯣꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯑꯗꯣꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯆꯕ ꯇꯥꯔꯦ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯁꯤꯗ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯅꯗꯤ ꯉꯁꯥꯏꯗꯒꯤ ꯁꯥꯔꯤꯕ ꯑꯃꯗꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯗ ꯑꯩ ꯏꯁꯥꯁꯤ ꯑꯣꯃꯣꯔꯅꯦ ꯍꯥꯏꯅ ꯄꯟꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯗꯤ ꯁꯨꯝꯅ ꯈꯛꯀꯤ ꯅꯦꯆꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯉꯛꯈꯤꯕꯅꯤ ꯍꯥꯏꯖꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯗꯣꯛꯇꯔ ꯋꯤꯜꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯅꯣꯡꯃꯩꯁꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯀꯥꯞꯄꯒꯤ ꯃꯍꯨꯠꯇ ꯅꯈꯨꯠ ꯅꯠꯇ꯭ꯔꯒ ꯅꯈꯣꯡꯗ ꯑꯣꯏꯅ ꯀꯥꯞꯄ ꯇꯥꯔꯦ ꯑꯗꯨꯒ ꯌꯦꯡꯒꯅꯤ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯒꯤ ꯗꯥꯛꯐꯝꯗꯨ ꯐꯖꯟꯕ꯭ꯔꯥ ꯐꯖꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯃꯌꯥꯝꯁꯤꯅ ꯗꯣꯛꯇꯔ ꯋꯤꯜꯕꯨ ꯈꯥꯝꯖꯟꯈ꯭ꯔꯦ ꯗꯣꯛꯇꯔ ꯋꯤꯜꯁꯨ ꯌꯥꯝ ꯁꯥꯎꯅ ꯃꯐꯝꯁꯤꯗꯒꯤ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯕꯥꯏꯑꯣꯂꯣꯖꯤस्ट ꯄ꯭ꯔꯣꯐꯦꯁꯔ ꯍꯦꯔꯤꯅ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤ ꯗꯣꯛꯇꯔ ꯋꯤꯜꯁꯤ ꯉꯔꯥꯡ ꯈꯛꯇ मागी नुपीदु कैंसरना मरम ओइरगा लेखिदबनी मधुमंगना माना ngasi टेंशन वांगलिबा अखोना पामदबा थबकसिंगदु तौनबो होनरमलिबनी हाइरि मसिदगी जॉनना चटखिबा डॉक्टर विल सि तानादुना विल न पाइबा नोंमैसि मंगोंदा पिरमु हाइरि मसिगी मरमना विल सि ngarang खक्ता मागी नुपी कैंसरना मरम ओइरगा लेखिदे हारबनिना वाखन नुंगाइतबदगी मथंता सुसाइड तौखिदरा हाइदुना पाखतपदगी जॉनना नोंमैसि लहौरिबनी अदुबु जॉन हौजिक नोंमैसि आंतोक्तुन येंगलुबददी मरु मत यावरमदे हाइबदी डॉक्टर विलना ngasai John da nongmai kapkani haina tawramadu maru yaudabida dhap oiduna leramde somda manung lomdana professor mayamsi John gi wari si tarubadagi ungungdura phamnaga leiri makhona John gi makha taba wari su taningli adubu mafam sida leiriba professor mayamsi gi marakta karadi John gi punsi sida kalakpa phaunaba yaunari maramdi makhoi su naha oiduna dumak leiba si pami asiguma punsi sibu taibang pansida pamodaba kana yaubage adubu makoina phana pamlabasu makhoi gi punsi di manglomda chumchum changchan kiduna ahan oiselakpa haibadu oiri aduga John gi punsina naha oina dumak leihori masimakna makhoisu John gi punsida kalakwa phauri bani matang sida khoi miyoibagi phatraba wakhalon amasu poino na tholagle haibde khoi miyoibasi phana mari mata oirabasu phana naknarabasu atopana nungai khalakpa phagalakpa amadi aingondagi henkalakiba matamda kalakpa phawba habasi miyoibagi mahusani ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯥꯎꯔꯧ ꯑꯣꯏꯅ ꯍꯥꯏꯅꯔꯝꯃꯤ ꯃꯩꯇꯩ ꯋꯥꯏꯈꯨ ꯃꯁꯤ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯅꯔꯒꯗꯤ ꯁꯨꯈꯟ ꯈꯟꯗ꯭ꯔꯁꯨ ꯌꯥꯕ ꯋꯥꯈꯜꯅꯤ ꯃꯁꯤꯗꯒꯤ ꯖꯣꯟ ꯑꯣꯜꯃꯦꯟ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯅ ꯃꯇꯝ ꯑꯃ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯉꯛꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯊꯦꯡꯅꯈꯤ ꯑꯩꯈꯣꯏꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯦꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯇꯧꯈꯤ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗ ꯋꯥꯁꯛꯅꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯁꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯀꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛꯇꯨ ꯊꯦꯡꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯄꯥꯎꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯄ꯭ꯔꯣꯐꯦꯁꯔ ꯏꯗꯤꯠꯅ ꯖꯣꯟꯗ ꯍꯪꯂꯤ ꯖꯣꯟ ꯅꯪꯒꯤ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝꯅ ꯁꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤꯁꯛꯁꯤꯡꯒꯤꯗꯤ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯙꯔꯃ ꯑꯃꯠꯇꯗ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯚꯥꯔꯠꯇ ꯒꯧꯇꯝ ꯕꯨꯗ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯃꯥꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯕꯦꯚꯥꯔ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯃꯗꯨꯕꯨ ꯑꯩꯅ संसार पुंबदा संदोकपा पामकी मदुगी वखलोंदु मियोइबा खुदिमक जीव खुदिमक अमदि नेचरगा लोइनना नुंसिनसि हाइबा वखलोंनि अइना खंजगी बुदगी वखलोंदुबु संसार पुंबदा संतोकलगदि धर्मगिदमक साउनरिबा खतनरिबा मयामसि फगदरा हाइना खनबदगी वखलोंसिबु संतोकपा यूरोपदा लाखी मदुदा अहानबदा अइना रोमदा हाना बुदगी वखलोंसिबु संतोकना बोनकी अदुबु मखोइना वखलोंसिबु पामदबदगी इसासु यावना तांतोरकी मदुदगी अमुक अइ ईस्टर्न यूरोप लाक्ले मदुदा खुंगंग अमदा अइ लेरे मफमदुददी गौतम बुदगी वखलोंदुबु मयामदुना पामजखिबदगी अइबुसु मखोइना यामना बेभार तौबिकी बेभार तौबदा नतना अइगोंदा खोरम फावबा यावरखरे मदुदसु नतना अइगी मूर्ति फावबा साबा होरखरे अदुबु मसिदा अइना याम नुंगाइतिबदी अइना संदोकपा पामलिबा बुदगी वखलोन अदुबु मयामदुना सुमसुम संदोकिबना धर्म अमगी मिंगदा चटखरे मयामदुनासु अइबु मखोइगी ईश्वरनि हाइना खनखरे मसिगी मतुंग खुंगंगदुगी मियोय खरना वखलोन अदुबु धर्मगी मिंगदा युमलोनबा लेबाक मथंग मथंग संदोकपा होरखरे अदुबु रोम यौबददी
ꯃꯈꯣꯏꯒꯤ ꯙꯔꯃꯗ ꯃꯁꯤꯅ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯗꯒꯤ ꯑꯩꯕꯨ ꯗꯥꯏꯔꯦꯛ ꯐꯥꯗꯨꯅ ꯄꯥꯡ ꯇꯤꯡꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯖꯣꯟꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯁꯤ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯅꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯙꯔꯃ ꯍꯥꯏꯕ ꯑꯃ ꯄꯜꯂꯤꯕꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯅꯤ꯫ ꯖꯣꯟ ꯑꯃ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯑꯩꯕꯨ ꯃꯈꯣꯏꯅ ꯄꯥꯡ ꯇꯤꯡꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯆꯩꯅꯥ ꯃꯌꯥꯝ ꯑꯃ ꯈꯥꯡꯒꯗꯕ ꯂꯩꯕꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯩꯅ ꯁꯣꯔ ꯊꯤꯡꯗꯨꯅ ꯍꯛꯆꯥꯡꯒꯤ ꯃꯤꯍꯨꯟ ꯈꯨꯗꯤꯡꯃꯛ ꯂꯦꯞꯄꯟꯈꯤ꯫ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯁꯨ ꯑꯩꯅ ꯇꯤꯕꯦꯠꯇꯒꯤ ꯇꯝꯃꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯈꯜꯂꯤꯕꯅ ꯑꯩꯁꯦ ꯁꯤꯔꯦ ꯈꯟꯕꯗꯒꯤ ꯑꯩꯕꯨ ꯄꯥꯡ ꯇꯤꯡꯂꯤꯕ ꯀ꯭ꯔꯣꯁꯇꯨꯒ ꯂꯣꯏꯅꯅ ꯁꯨꯔꯨꯡ ꯑꯃꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯞ ꯇꯞꯅ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯃꯤꯍꯨꯟ ꯂꯥꯛꯇꯨꯅ ꯁꯣꯔ ꯍꯣꯟꯗꯨꯅ ꯍꯤꯡꯒꯠꯂꯛꯈꯤ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯃꯌꯥꯝꯗ, ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤ ꯇꯤꯕꯦꯠꯇꯒꯤ ꯑꯩꯅ ꯇꯝꯃꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯃꯇꯝ ꯁꯥꯡꯅ ꯇꯧꯔꯛꯂꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯁꯨꯔꯨꯡꯗꯨꯗꯒꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯄꯥꯟꯗ ꯑꯩꯒꯤ ꯚꯛꯇ ꯈꯔ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯍꯛꯆꯥꯡꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯈꯟꯈ꯭ꯔꯤꯕꯅ ꯑꯩꯁꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯛꯑꯦ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝꯗꯨꯗꯒꯤ ꯑꯦꯅꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯖꯕ ꯈꯛꯇꯅꯤ꯫ ꯃꯗꯨꯁꯨ ꯑꯩꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯕꯗꯤ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯄ꯭ꯔꯣꯐꯦꯁꯔ ꯃꯌꯥꯝꯁꯤꯅ ꯍꯪꯂꯤ, ꯅꯪ ꯅꯁꯥꯅꯁꯨ ꯔꯣꯝꯅ ꯄꯥꯡ ꯇꯤꯡꯉꯨꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯈꯨꯕꯥꯛꯇ ꯌꯣꯠꯄꯤ ꯊꯥꯕꯒꯤ ꯃꯃꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯔꯤ꯫ ꯖꯣꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯑꯩꯅꯁꯨ ꯍꯥꯟꯅ ꯃꯌꯥꯝꯗ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯇꯥꯔꯝꯕ ꯗꯥꯛ ꯈꯨꯗꯤꯡꯃꯛ ꯀꯣꯛꯏ, ꯑꯗꯨꯅ ꯗꯥꯛꯐꯝꯗꯨꯁꯨ ꯇꯥꯛꯐꯝ ꯊꯣꯛꯇꯦ꯫ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯕꯨ ꯔꯣꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯄꯥꯡ ꯇꯤꯡꯈꯤꯕ ꯃꯇꯝꯗꯨꯗ ꯈꯨꯠꯇ ꯈꯣꯡꯗ ꯌꯣꯠꯄꯤ ꯊꯥꯈꯤꯕ ꯂꯩꯇꯦ, ꯁꯨꯝꯅ ꯈꯛꯀꯤ ꯊꯧꯔꯤꯅ ꯄꯨꯟꯕ ꯈꯛꯇꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕ ꯌꯣꯠꯄꯤ ꯊꯥꯈꯤꯕ ꯍꯥꯏꯕ ꯋꯥꯔꯤꯁꯤꯗꯤ ꯙꯔꯃꯁꯤꯕꯨ ꯁꯟꯗꯣꯛꯄ ꯀꯥꯡꯕꯨꯅ ꯋꯥꯔꯤ ꯐꯖꯅꯕ ꯂꯥꯏꯔꯤꯛꯇ ꯄꯪꯏꯗ ꯏꯁꯟꯕꯅꯤ, ꯃꯌꯥꯝꯗ ꯄꯪꯍꯥꯏꯗ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯌꯥꯝꯁꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯍꯥꯏꯕꯗꯤ ꯃꯁꯥꯃꯛꯁꯤ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯅꯦ ꯍꯥꯏꯔꯛꯂꯕꯅꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯕꯨ ꯊꯥꯖꯅ ꯅꯤꯡꯖꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯏꯗꯤꯠꯇꯤ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯖꯣꯟꯒꯤ ꯋꯥꯔꯤꯁꯤꯗ ꯃꯔꯩ ꯌꯦꯠꯇꯨꯅ ꯍꯥꯏꯔꯤ, ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝꯅ ꯄꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯕꯥꯏꯕꯜꯗ ꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯤꯕꯅꯤ, ꯃꯁꯤꯗ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯅꯗꯤ ꯕꯥꯏꯕꯜꯁꯤ ꯀꯥꯟꯅꯗꯕ ꯂꯥꯏꯔꯤꯛ ꯇꯥꯔꯦ꯫ ꯂꯥꯏꯔꯤꯛꯁꯤꯗꯗꯤ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯁꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯛꯈꯤ ꯍꯥꯏꯕ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤꯁꯤꯡꯁꯤ ꯂꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ꯫ ꯖꯣꯟ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯁꯤ ꯙꯔꯃꯁꯤꯡꯒꯤ ꯂꯝꯕꯤꯗ ꯆꯠꯄꯗꯨ ꯅꯠꯇꯦ, ꯙꯔꯃ ꯈꯦꯠꯅꯕꯒꯤ ꯃꯤꯡꯗ ꯈꯠꯅꯔꯤꯕ ꯁꯥꯎꯅꯔꯤꯕ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯌꯥꯝꯗꯨ ꯊꯤꯡꯕ ꯄꯥꯝꯕꯅꯤ꯫ ꯑꯩꯗꯤ ꯁꯨꯝꯅ ꯈꯛꯀꯤ ꯒꯧꯇꯝ ꯕꯨꯙꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯈꯛꯇ ꯃꯌꯥꯝꯗ ꯁꯟꯗꯣꯛꯄ ꯄꯥꯝꯕꯅꯤ꯫ ꯑꯩꯅ ꯃꯇꯝꯗꯨꯗ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ, ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯁꯤꯕ ꯃꯤꯕꯨ ꯍꯤꯡꯀꯠꯍꯟꯕꯁꯨ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯈꯨꯗꯤꯡꯃꯛꯇꯨ ꯃꯥꯒꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯖꯣꯟꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯁꯤ ꯑꯔꯤꯕ ꯄꯦꯒꯟ ꯃꯥꯏꯊꯣꯂꯣꯖꯤꯒ ꯀꯝꯄꯤꯌꯔ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯕꯨ ꯊꯥꯖꯅ ꯅꯤꯡꯖꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯏꯗꯤꯠꯇꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯗꯦꯟꯅ ꯖꯣꯟꯒꯤ ꯋꯥꯐꯝꯁꯤꯗ ꯁꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯕꯨ ꯍꯧꯗꯣꯔꯛꯄ ꯏꯍꯥꯟ ꯍꯥꯟꯕ ꯂꯤꯗꯔꯁꯤꯡꯗꯨꯅ ꯍꯤꯕ꯭ꯔꯨ ꯂꯦꯡꯒ꯭ꯋꯦꯖꯇ ꯏꯈꯤꯕ ꯂꯥꯏꯔꯤꯛꯇꯨꯗꯤ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯄꯦꯒꯟ ꯃꯥꯏꯊꯣꯂꯣꯖꯤꯗꯒꯤ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯂꯧꯁꯜꯂꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯗꯨꯒ ꯃꯔꯤ ꯂꯩꯅꯍꯜꯂꯦ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕꯗꯨꯅꯤ, ꯒꯧꯇꯝ ꯕꯨꯙ ꯑꯃꯗꯤ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯋꯥꯈꯜꯂꯣꯟ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯉꯥꯛꯄꯤ ꯍꯩꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯕꯨ ꯁꯟꯇꯣꯛꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯖꯣꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯑꯩꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯜꯍꯟꯕ ꯄꯥꯝꯕꯗꯒꯤ ꯁꯟꯇꯣꯛꯂꯨꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯩꯁꯤꯡꯕ ꯚꯛꯇ ꯃꯌꯥꯝꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯏꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯅ ꯁꯔꯒ ꯑꯃꯗꯤ ꯅꯣꯔꯣꯛ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯃꯌꯥꯝꯗ ꯑꯀꯤꯕ ꯐꯥꯎꯍꯟꯗꯨꯅ ꯃꯌꯥꯝꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯥꯏꯀ꯭रेटिक ꯗꯣꯛꯇꯔ ꯋꯤꯜꯁꯦ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯄ꯭ꯔꯣꯐꯦꯁꯔ ꯏꯗꯤꯠꯁꯨ ꯖꯣꯟꯅ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯨꯝꯅ ꯋꯥꯐꯝ ꯀꯌా ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕꯁꯤꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ꯫ ꯃꯥ ꯌꯥꯝ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯔꯦ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯖꯣꯟꯗ ꯍꯥꯏꯔꯤ, ꯖꯣꯟ, ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯈꯛꯇ ꯅꯠꯇꯅ ꯃꯤꯌꯥꯝ ꯑꯃ ꯈ꯭ꯔꯤꯁꯇꯤꯌanityꯁꯤ ꯆꯍꯤ 2000ꯒꯤ ꯃꯃꯥꯡꯗꯒꯤ ꯊꯥꯖꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯊꯥꯖꯕꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯉꯥꯡꯂꯤ꯫ ꯖꯣꯟ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯂꯤ, ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯗ ꯙꯔꯃ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯦ, ꯃꯈꯣꯏꯅꯁꯨ ꯊꯥꯖꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯅꯈꯤ, ꯇꯧꯕꯇꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯕꯁꯤꯡꯗꯨ ꯍꯣꯡꯗꯣꯛꯅꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯁꯥꯏꯟꯁ ꯍꯥꯏꯕꯁꯤꯅ ꯆꯥꯎꯈꯠꯂꯛꯏꯒꯩ, ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯛꯏꯒꯩ, ꯚꯥꯞꯅ ꯁꯥꯔꯒ ꯊꯥꯖꯅꯔꯝꯕ ꯃꯌꯥꯝꯗꯨ ꯃꯊꯟꯇ ꯃꯥꯡꯈꯤꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯅ ꯑꯔꯣꯏꯕꯗ ꯄꯥꯝꯂꯛꯀꯗꯧꯔꯤꯕꯁꯤ ꯏꯚꯤꯗꯦꯟꯁ ꯌꯥꯎꯕ ꯑꯁꯦꯡꯕꯗꯨꯅꯤ꯫ ꯃꯁꯤꯗꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯍꯦꯔꯤꯅ ꯑꯃꯨꯛ ꯖꯣꯟꯗ ꯍꯪꯉꯛꯂꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯃꯤꯡꯁꯤ ꯖꯤꯖꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ, ꯑꯩꯗꯤ ꯅꯋꯥꯏꯗꯒꯤ ꯍꯧꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯤꯡꯗꯤ ꯖꯣꯟ ꯀꯧꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯁꯤ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯀꯠꯂꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯁꯟꯇꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯃꯐꯝꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯡꯁꯤ ꯃꯈꯣꯏꯅ ꯊꯣꯟꯅꯈꯤꯕꯅꯤ꯫ ꯍꯤꯕ꯭ꯔꯨꯗꯗꯤ ꯑꯩꯒꯤ ꯃꯤꯡꯁꯤ
ꯌꯣꯍꯥꯅꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯅꯔꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅꯁꯨ ꯑꯩꯁꯤ ꯁꯦꯡꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯕꯅꯤ ꯍꯥꯏꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯅꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯌꯨꯁꯨꯍꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯪꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯒ꯭ꯔꯤꯛꯇꯅ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯑꯥꯔꯊ ꯍꯟꯗꯣꯛꯇꯨꯅ ꯂꯦꯖꯔꯁ ꯍꯥꯏꯅ ꯑꯃꯨꯛ ꯈꯪꯅꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯦꯇꯟꯗꯅ ꯂꯦꯁꯁ ꯍꯥꯏꯅ ꯑꯃꯨꯛ ꯈꯪꯅꯔꯦ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯃꯌꯥꯝꯅ ꯖꯤꯖꯁ ꯍꯥꯏꯅ ꯈꯪꯅꯈꯤꯕꯅꯤ ꯋꯥꯐꯝꯁꯤꯡꯁꯤ ꯍꯧꯖꯤꯛ ꯇꯥꯔꯕ ꯃꯇꯨꯡ ꯄ꯭ꯔꯣꯐꯦꯁꯔ ꯏꯗꯤꯠꯅ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯪꯁꯤ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯇꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯑꯣꯏꯗꯕꯅꯤ ꯍꯥꯏꯔꯤ ꯖꯣꯟ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯃꯇꯝ ꯑꯃ ꯅꯣꯡꯃ ꯆꯤꯡꯊꯛ ꯑꯃꯗ ꯒꯧꯇꯝ ꯕꯨꯙꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯨ ꯃꯤꯑꯣꯏ ꯈꯔꯗꯁꯨ ꯇꯥꯛꯈꯤ ꯅꯨꯃꯤꯠꯇꯨꯗ ꯄꯨꯜꯂꯤꯕꯗꯨ ꯃꯈꯣꯏ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯃꯗꯨꯗ ꯑꯩꯅ ꯃꯈꯣꯏꯗ ꯆꯣꯏꯁ ꯑꯃꯈꯛ ꯇꯧꯍꯟꯈꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯑꯩꯁꯤ ꯀꯔꯤꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯃꯣꯠ ꯐꯣꯡꯗꯣꯔꯛꯑꯣ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯍꯪꯈꯤ ꯃꯗꯨꯒꯤ ꯋꯥꯍꯪꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯁꯨ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯍꯪꯂꯤ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯖꯣꯟꯅ ꯋꯥꯐꯝꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯊꯣꯡꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯃꯈꯛ ꯇꯥꯕ ꯎꯔꯤ ꯈꯣꯟꯖꯦꯜꯁꯨ ꯑꯊꯣꯏꯕ ꯃꯤ ꯑꯃꯒꯨꯝ ꯑꯣꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯌꯥꯝꯁꯤꯅꯁꯨ ꯖꯣꯟꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯂ ꯍꯥꯏꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯁꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯃꯌꯥꯝꯅ ꯄꯥꯅꯔꯤꯕ ꯕꯥꯏꯕꯜꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯁꯨꯝꯅ ꯈꯛꯀꯤ ꯂꯥꯏꯔꯤꯛꯁꯤ ꯋꯥꯔꯤ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯃꯥꯒꯤ ꯊꯥꯖꯅꯔꯝꯕ ꯏꯁꯣꯔ ꯃꯌꯥꯝꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯎꯪꯗꯨꯅ ꯂꯩꯅꯔꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯁꯥꯏꯀ꯭ꯔꯤꯇꯤꯛ ꯗꯣꯛꯇꯔ ꯋꯤꯜꯗꯤ ꯖꯣꯟꯗ ꯊꯥꯖꯕ ꯊꯝꯗ꯭ꯔꯤ ꯃꯥꯅ ꯈꯜꯂꯤꯕꯅ ꯖꯣꯟꯅ ꯉꯁꯤ ꯃꯌꯥꯝꯁꯤꯗ ꯌꯥꯝ ꯃꯥꯟꯅ ꯋꯥꯔꯤꯁꯤꯡꯁꯤ ꯂꯤꯁꯟꯗꯨꯅ ꯑꯄꯪꯕ ꯁꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯍꯧꯖꯤꯛ ꯖꯣꯟꯗ ꯍꯥꯏꯔꯤ ꯖꯣꯟ ꯅꯪꯒꯤ ꯗ꯭ꯔꯃꯥꯁꯤ ꯇꯣꯛꯂꯣ ꯌꯥꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯤꯗ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯍꯥꯏꯗꯣꯛꯂꯣ ꯌꯥꯔꯦ ꯍꯥꯏꯔꯤ ꯖꯣꯟꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯌꯥꯎꯔꯦ ꯈꯪꯕꯗꯒꯤ ꯋꯥꯈꯜ ꯉꯥꯛꯇꯪ ꯈꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯁꯨꯞꯅ ꯈꯛꯀꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯋꯥꯔꯤꯁꯤ ꯇꯥꯍꯟꯕꯅꯤ ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯀꯤ ꯑꯩꯒꯤ ꯃꯔꯨꯞ ꯄ꯭ꯔꯣꯐꯦꯁꯔ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯜꯂꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯔꯨꯞ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯠꯅ ꯅꯨꯡꯒꯤ ꯖꯨꯛꯇ ꯍꯤꯡꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯛꯄ ꯑꯁꯤꯗ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯒꯤ ꯀꯣꯛꯇ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯗ ꯇꯥꯍꯟꯕꯅꯤ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯉꯁꯥꯏꯗꯒꯤ ꯊꯋꯥꯏ ꯆꯪꯅ ꯇꯥꯟꯅꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯃꯌꯥꯝꯁꯤ ꯖꯣꯟꯗ ꯊꯤꯅ ꯉꯥꯡꯖꯜꯂꯝꯗꯨꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯁꯤꯗ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯗꯦꯟꯗꯤ ꯖꯣꯟꯒꯤ ꯋꯥꯔꯤꯁꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯥꯖꯔꯨꯕ ꯂꯨꯞꯁꯜꯂꯨꯕꯅ ꯃꯥꯗꯤ ꯃꯌꯥꯝꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯁꯥꯎꯔꯤ ꯃꯍꯥꯛꯁꯨ ꯖꯣꯟꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯟꯗꯤꯒ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯗꯣꯛꯇꯔ ꯋꯤꯜꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯁꯦꯟꯗꯤꯅꯗꯤ ꯖꯣꯟꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯖꯣꯟꯒꯤ ꯋꯥꯔꯤꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯗꯤ ꯊꯥꯖꯔꯤ ꯖꯣꯟꯅꯁꯨ ꯃꯥꯕꯨ ꯊꯤꯟꯇꯣꯛꯄ ꯊꯣꯛꯂꯛꯄꯗ ꯁꯦꯟꯗꯤꯅ ꯖꯣꯟ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯥꯏꯕꯗꯤ ꯆꯍꯤ 14,000 ꯍꯤꯡꯉꯛꯄꯁꯤꯗ ꯃꯤꯡ ꯀꯌꯥꯔꯛꯇꯤ ꯍꯣꯡꯈ꯭ꯔꯦ ꯃꯁꯤꯗ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯃꯤꯡꯗꯤ ꯍꯣꯡꯈꯤꯕ ꯂꯩꯇꯦ ꯃꯌꯥꯝꯅ ꯍꯣꯡꯕꯤꯕ ꯉꯥꯛꯇꯅꯤ ꯇꯧꯕꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯍꯤ 10 ꯑꯣꯏꯅ ꯍꯣꯡꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝꯅꯥꯛꯇꯤ ꯍꯣꯡꯈꯤ ꯖꯣꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯃꯇꯝ ꯑꯃ ꯍꯥꯋꯥꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯑꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯃꯤꯡꯁꯤ ꯖꯣꯟ ꯊꯣꯃꯁ ꯄꯥꯔꯀꯤ ꯍꯥꯏꯅ ꯀꯧꯏ ꯖꯣꯟ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯗꯣꯛꯇꯔ ꯋꯤꯜꯅꯁꯨ ꯇꯥꯈ꯭ꯔꯦ ꯇꯁꯦꯡꯅ ꯗꯣꯛꯇꯔ ꯋꯤꯜꯗꯤ ꯉꯁꯥꯏꯗꯒꯤ ꯖꯣꯟꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯁꯨꯡꯊꯥ ꯊꯥꯖꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯣꯟꯅ ꯄꯟꯈꯤꯕ ꯃꯤꯡꯗꯨ ꯇꯥꯕꯗ ꯃꯥ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯋꯤꯜꯅ ꯍꯧꯖꯤꯛ ꯃꯇꯨꯡꯂꯣꯝꯗꯒꯤ ꯉꯛꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯇꯝꯗꯨꯗ ꯑꯗꯣꯝꯁꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯁꯕꯖꯦꯛ ꯇꯥꯛꯄꯗꯨꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯖꯣꯟ ꯑꯃꯨꯛ ꯋꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯍꯣꯏ ꯃꯥꯅꯤ ꯑꯩ ꯃꯤꯁꯛꯇꯨꯃꯛꯅꯤ ꯍꯥꯏꯔꯤ ꯋꯤꯜꯗꯤ ꯍꯧꯖꯤꯛ ꯋꯥꯐꯝꯁꯤꯡꯁꯦ ꯑꯁꯦꯡꯕ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯈꯪꯈꯤꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯗ ꯖꯣꯟꯅ ꯍꯥꯏꯔꯤ ꯋꯤල් ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯤꯡ ꯅꯣꯂꯥ ꯀꯧꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯃꯁꯤꯗ ꯋꯤꯜꯗꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯖꯣꯟꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯁꯨ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯋꯤꯜꯅ ꯑꯃꯨꯛ ꯀꯞꯂꯤ ꯇꯧꯗꯨꯅ ꯖꯣꯟꯗ ꯍꯪꯂꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯃ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯣꯟ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯂꯤ ꯍꯨꯏꯗꯨꯒꯤ ꯃꯃꯤꯡ ꯎꯐꯤ ꯀꯧꯕꯅꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯋꯤꯜꯁꯤ ꯖꯣꯟꯗ ꯀꯣꯟꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯂꯦ ꯃꯔꯝꯗꯤ ꯖꯣꯟꯁꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯋꯤꯜꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯖꯣꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯗꯨ ꯅꯪꯅꯁꯨ ꯈꯪꯍꯧꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯍꯥꯏꯕꯗꯤ ꯖꯣꯟꯁꯤ ꯃꯥꯒꯤ ꯆꯍꯤ ꯍꯦꯟꯀꯠꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯃꯗ ꯆꯍꯤ 10 ꯍꯦꯟꯅ ꯂꯩꯇꯦ ꯑꯗꯨꯅ ꯋꯤꯜꯕꯨꯁꯨ ꯃꯥꯅ ꯄꯣꯛꯂꯝꯂꯒ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯋꯤꯜ ꯃꯁꯥꯁꯤ ꯑꯍꯜ ꯑꯣꯏꯕꯒ ꯉꯁꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯃꯟꯕꯒ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯈꯤꯕꯗꯒꯤ ꯈꯨꯗꯛꯁꯤꯗ ꯁꯤꯔꯦ ꯃꯁꯤ ꯎꯕꯗ ꯖꯣꯟꯁꯨ ꯊꯃꯣꯏ ꯁꯣꯛꯂꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯆꯥꯅ ꯁꯤꯕ ꯎꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯇꯨꯅ
ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯁꯨ ꯄꯨꯈ꯭ꯔꯦ꯫ ꯖꯣꯟꯁꯨ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯥꯞꯆꯟꯕ ꯂꯣꯏꯗꯨꯅ ꯈꯨꯗꯛꯁꯤꯗꯒꯤ ꯑꯗꯨꯃꯛ ꯌꯨꯝꯁꯤꯗꯒꯤ ꯊꯧꯗꯣꯔꯛꯇꯨꯅ ꯖꯒꯥ ꯑꯃꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯟꯗꯤꯕꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯣꯟꯅꯗꯤ ꯍꯧꯖꯤꯛ ꯁꯦꯟꯗꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗ꯭ꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯁꯤ ꯁꯦꯟꯗꯤꯅꯗꯤ ꯁꯦꯡꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯟꯕꯗꯒꯤ ꯕꯤꯠ ꯇꯦꯛꯅ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯟꯗꯤ ꯋꯤꯜꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯃꯥꯕꯨ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯁꯤ ꯇꯣꯡꯈꯠꯇꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯗꯦꯟ ꯖꯣꯟꯒꯤ ꯌꯨꯝꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯖꯣꯟꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯕ ꯅꯨꯡꯒꯤ ꯖꯨꯒꯀꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯅꯨꯡ ꯑꯁꯤ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯅꯗꯤ ꯖꯣꯟꯅ ꯐꯥꯒꯤ ꯇꯥꯊꯣꯛꯂꯝꯂꯕꯁꯨ ꯖꯣꯟꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯃꯍꯥꯛ ꯅꯨꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯄꯥꯔꯠ 2 ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯗꯨ ꯑꯃꯨꯛ ꯃꯊꯪꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫